Tha asigi taruktage Moirang Municipal Council ge casual staff daily wages amadi master role shingna makhoigi tha papan gi tolop pidabadagi chatharakhiba work strike na maram oiduna Moirang Keithel Amot Akai na Pik Thanbadagi ngasi khanghoudana Moirang Keithel Thong Hangnakhidre Municipal Council asigi staff singna chatharakhiba work strike ase ngasi ga thana numit taruk ni surakle numit taruk ni asida Moirang Municipal Council ge manungda leiriba ward taraga nithoigi leikai singda Amot Akai sing paiduna leiba yaunare Moirang Keithel from na khidaba asina maram oiraga Moirang amadi akoibagi piyang gi ngasi nomagi punsida chauna akaiba pikre Moirang Keithel Hangnakhidre baso miyam chathok chasindadi thoina akaiba lekhide mahosagom interstate amadi inter-district passenger service tawba gari sing adum chenakhe adubu Moirang Municipal Council ge manungna cheliba e-rickshaw service tawba singnade Keithel Thong Hangdaba asina chauna akaiba pide haide Keithel asi numit kayani thong don gani haiba chap chana khangdri haide